BJP की political activity kudingmak boycott tawbaga loinana Chief Minister amadi Home Minister gi yumda miyamna thomjinduna makhoi gi firep lawbagi khongjang changsilagani haina Cocomi gi maikedi akanba wafam thamlakli wafam asing asi lamfel patalaiba Cocomi gi office ta pangthokiba pawgi mifam amada Cocomi gi convener YK dhirena phongdokhibane lup asigi thawmi seng yauna pangthokiba pawgi mifam aduda Cocomi gi convener YK dhiren hai kumja inglisingani kunhumdoi gi May omdagi haurakhiba irang ase Indiana thadokpa proxy lanmi singna miyamda chathaba proxy warni haibase irang ase hek haurakpadagi hauna Cocomina haiduna lakpane masi khudam changdam aikoi pumnamakna unaraba amadi khangnaraba ngaktane asigumba proxy war ase India amadi Manipur lengakna atopa narrative amada punana bahotnaduna irang ase maitei amadi kuki anigi marakta thokpa ethnic conflict ni haina lana sandukliba ase khudakta lepaga loinana proxy war ase khudakta lepkadabane proxy war ase da seasonary proxy lanmi sing asigi mathakta military crackdown chathaduna lakshinba ngamlaba matamdata thokliba irang asigi warishin purakpa ngamgani amadi lamdam asida tangdu leitaba purakani haina Cocomina lauduna lakpane adubu lenga asina irang asigi narrative lana puthokduna proxy war ase makhatana chathanaba silabra haibase hangningai oiba achoba wahang amane Chief Minister na Thengkhang Kyarakta irang ase nakal anigi marakta thajanadabagi fibam leibana loishinba ngamdabani haina phongdokpaga loinana tongan mafam singda chatuna tangdu leitaba hanjilaknaba khongthang kaya paikhatle adubu laibak thibadi Chief Minister na jiripamda chatluraba matung tronglawbi ki laibak thiba thodok ase thokibane handakna ukrulda chatluraba matung hek nonganbaga amuk ngarang TM Kasom khulda gadi tongtuna lakpa tangkhul micham singda kuki kolai paiba singna nongmai kapshinduna miyoi ani hatkiba ase yamna nungaitaba thodok amane thodok sing asina kuki narco terrorist singna lengakna paikhatliba peace initiative ase thawoidi haibase mayek sing takle haina mahakna phongdokki Mahana makata na hai state lengkangna achetpa firep amaga loinana kuki narco terrorist sing ase lakshin bangam drimakai irang asigi warishin purak pangam loi tronglawbida thokiba thodok adugi matangda lengakna kuki narco terrorist sing ge mathakta military crackdown chathabaga loinana thodok adu yaningdaba phongdoktuna miyamna khongjang changshin bada CRPF na micham ahum nongmaina kaptuna hatkibagi thodok adugi judiciary inquiry chathagadabane masi chathaba ngamdragade Manipur gi Chief Minister amadi Home Minister moral ground da pham thadok pham thoi miyam gi khongjang ase democratic oiba mawungda makatana chathaki gani miyam democratic oina changsin ba khongjang da security force na ka henba thawong chathari ba ase lepkadabane miyam na peningai oiba thabak thoram lengakna paikhalak triba makhai khongjang changsin ba haloi haina mahakna makata ki Maikai Shin Batung dagi Akoi Punsi Lakanda, Chief Minister Amusung Home Minister gi Yum Tana, Akoi High Riba military crackdown to Amusung Sharp sing Matata Action Localu, Amusung Proxy war level Haiba, Kolau Sigaloinaba, Miam Goiba, Akoi Kongjing Junction Duna, Akoi Makoi dagi, Bakum, Makoi stay in the door, Pirepodo, Akoi Lomina Bogi Kongjang Junction Jarakani, Togdok Sing a Sigi Manu in a Sienariba. Togdok ase hojiki lengak pairiba BJP gi dumla party sineba maramaduna BJP gi party gi leiriba dumla thoburoi Manipur gi leiriba sing senasu hairiba issue siloisinaba masagi oiba lamdam sigi khunai sikkanbada makoi gi su chauraba responsibility leyabse masi lawgadabani amusung masi lawdana sahi ani lakhre anumaramuduna ngasi dagi horakanda Cocomi ki Maikai dagi de Manipur miyam go loinana adum laba BJP gi oiba political activities kuding maikoi saruk yadaba boycott toba makoi gi thabak thorom singa se ekoi boycott tobi kongjak changshin jargani haiba wafam si ai miyam da ai thamjari